Manipur da thokliba irang asigi matangda thizinaba center na sem khiba Commission of Inquiry gi report chahi asigi November tang kun Faobagi Manungda Lankhatlaknaba Ministry of Home Affairs na inong deadline na Pikhre hiram asigi matangda agency gi report aman hai ngarang athengbada Ministry of Home Affairs na notification ama thoktuna commission gi report adu chahi asigi November tang kun Faobagi Manungda center lengata Lankhatlaknaba khangalakibani haidi MHA na Commission of Inquiry Act 1952 gi Section 3 da piriba power season aduna kumjali singani kulhumdoi gi June tang mari da thokiba notification adu amend tawduna taruklak suba oina inquiry report Lankhatlaknaba gi deadline asi sangdokpani member ahum na saba Commission of Inquiry asi Supreme Court ki hanagi judge Balveer Singh Chauhan na Luchingbani Masida hanagi bureaucrat officer Himanshu Shekhar Das amasung retired police officer Aloka Prabhakar na member sing oina yauri MHA na inquiry report Lankhatlaknaba gi nauna deadline thariba sigi maram notification da chapcha na pande adumakpu commission asigi investigation mapung fa na chathanaba amadi machang mathum sing ningthi na khomjilaga mapung fa report ama semba ngamnaba gi damak matam asi sangdokpa oigani hairi commission asigi terms and reference ki matung ina kumjali singani kulhumdoi gi megi tang ahumdagi thorakhiba irang asi karidagi thorakibano haibagi event sing ningthina examine tawba mari lainaba authority natraga lanai mioi singi maikaidagi kari asoiba amadi ahoba laikibagi haibadu khangdokpa amadi thokriba hingsagi thogdok sing adu ngakthongnaba lokhatpam thokpa administrative measures sing kadai fawba lokhatkibagi haibana chingba sing asi thijingadabani hairi panba yabadi kumjali singani kulhumdoigi jungi tang Mari the same khiba Commission of Inquiry gi report Lankhatlaknaba mamangda MHA na mangarak matam yai thokpagi notification thoklaga lakhibani notice sing adu kumjali singani kun mari gi September tang 13 chahi aduma ki December tang ahum kumjali singani kun manga gi me gi tang kun chahi aduma ki December tang 13 amadi chahi asigi February tang kun 3 ta thokibani haina agency gi power sinama khatari